Akespan Imphal, Wahengbam Washington na pau pajari ahanbada maroiba pau. Naga ki maru marang hunbagi kumai luingai ni ngasidagi haure. Mapung waiba thauram State Level Celebration Committee na sinduna ukrula pangtokli. Mukhyamantri Yumnam Khemchan na hairi Imphal ki mapal kangjai bungasi Malem ki thakta sagol kangjai sanabai yabagi chapchaba phibam da sengbat nabai yangsilagani. Pradhanmantri Narendra Modi na ngasi Assamda lupa koti lising mga chamri yangkai henbagi chawkat thaurangi project kaya jatra hunkhre amadi sangakre. Laibak asigi lambi thongki phibam phagal hanabagi damak kendra gi mantri mandalna lupa koti lising ni phunipan hen sangadaba maru oiba real amasung highway project sing paikhatnaba yaba pikre amasung kendra na hairi Thabak shupam khudingmakta nupi singda soyangam thokhandanaba amadi makoida thabak shubagi chapchaba khudong chaba phanganba haibasi sarkar gi mangjil thaba thausilni Naga gi marumarang hunbagi kumai luingai ni ngasidagi haure kumai asi hudokpo oina United Naga Council UNC gi President NG Lorhona Festival Flag pahenki Tangkul Nagalong na yumbu oiduna United Naga Council gi mijeng makada State Level Organizing Committee na sinduna Ukrul Headquarters Ground pangtok pathoramda hayeng Nagaland gi Mukhyamantri Naifyo Riona athoiba tithi oigani Thauramatuda Upamukhyamantri Loshi Dikhona Guest of Honor oina saruk yagani Aikhoi gi Ukrul Paumi Sorting Simerina hai Jila adugi haujik oiriba phibam gi yenglaga kumai asida dharma gi amadi lai yoiba tangai fadaba thauram singtamak pangthok lagani Luingai ni kumaina lakpada Rajyapal Ajay Kumar Bhala amadi Mukhyamantri Yumnam Khemchan Singh yauna luchingba kaya na miyam maruaina Naga Kanglupta yaipa paujal piri maki paujalda Rajyapal na hai marumarang hunbagi kumai asina Naga Kanglupna mahausa nat amadi chatnabibu luna khanjaba adu utli mahausa lairembigi thaujalbu thagatpa masung sahi chuppa sima shanti chawkhatpa amadi nungai yaifaba oihanbina baisorgi maphamda thongnijaba oina kumai asi pangthokpani kumai asina nungsi chanaba amadi amatoibagi wakhalon busu hena chesil hanbaga loinana Manipurgi ina khulaba sanskriti busu utli haina Rajyapal na mahaki paujelda hairi mahaki paujelda Mukhyamantri Yumnam Khemchan Singh na hai luingai ni kumai na lakpada lamdam asida shanti hanjilaktuna chawkhatpa nungai yaifaba oirasanu mahang na hai Naga Purupki ina khulaba nat amadi sanskriti adu kumai asina hena mayak senghalagani kumai asina amatoiba apunbana pangalni haibadu utpaga loinana nungsi chanana leiminabagi paujel piba oirasanu hainasu Mukhyamantri na mahaki paujelda hairi Mukhyamantri Yumnam Khemchan na hairi Imphal gi mapal kangjai bungasi malem gi thakta sagol kangjai sanaba yabagi chapchaba phibam da sengbat nabai yangsilagani Imphal gi mapal kangjai bungdangasi anisuba Dr. KSH Chaurjit Singh Inter-District Polo Tournament loisinbagi thoramda wangangbada Sri Khemchan na hai sagol kangjai gi haurakpham oiriba lamdam asigi haujik leiriba Imphal gi mapal kangjai bungasi malem gi thakta chapchana sagol kangjai sanaba yabagi phibam oidri akhang hai singabadi mari leinaba singatana duna kangjai bungasi semgatnaba mahangna angamba thakta honagani hainasu Mukhyamantri na makata ki Malay Thakta Sakal Basulba Polo, which is Sabal Kanji. High work Masana si. I quite the box the Hakuki Badu event about Wevena. Sida level ground see international level competition da fit with the Matiksa Dubazagamani, Masi. I quite a horrible Polo City, international level Taki, Sanabama Tamantri, Hanabi, Ekar Putra and Toyamas, Lampel Part, the later. Lifesaver Manipur amasung Sports Association for the Visually Impaired Manipur na RIMS ki Department of Transfusion Medicine ga kucham naduna idan tawbagi thauram amang asi RIMS Hospital da pangthokre Imphal gi Samasaki High School da free eye screening cataract surgery amadi ENT gi camp amasu pangthokhi Mukhyamantri Yumnam Khemchan Singh na ngasi Imphal Turel gi torban gi mafam kayada semjin sajinbagi thabak chathari badu yangshin kre Mukhyamantri na Singjamai Oinam Thingel Sapam Laikai Khurai Salanthong amadi Lamlong Thong na singba semjin sajinbagi thabak chathari badu su yangshin ki Imphal Pangai lambi semjinbagi thabak chathari badu su
Shri Khemchandna yangsinki mahakna mari leinaba agency singda nongju thai yaudringai mamangda thabaksing adu matam chana loisinnabasu khanganki Mukhyamantri na hai ising ichaw amadi mahausan thoganba amangatagi thokdoksingdagi miyamna khudongchadaba kaya mayoknariba si kokhanaba honaba haibasi sarkar gi achetpa phirepni Mukhyamantri ki khongchadatuda Rajya ki Principal Secretary Forest Environment and Climate Change Arun Kumar Sinha Environment and Climate Change Vibhag ki Director Dr. Taurangam Brajakumar Singh amadi atai mari leinaba official kaya su loinaki pau gi marak thatna atenba break ama Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 Emergency Amasung Trauma Care Advanced Neurosurgery ki Mateng na Brain Amadi Spine Surgery Head Injury Amasung Trauma Care Slip Disc Amasung Spine Disorder Brain Tumor Amadi Stroke Management ki Kudong Chaba Pangbigani Specialized surgery da hepatopancreatobiliary amasung GI onco surgery, leparo-endoscopic GI onco surgery, complex GI procedure, advanced GI laparoscopy amasung endoscopy, gallbladder surgery, obstetrics and gynecology, advanced orthopedic surgery, knee and hip replacement gi kudong sabasu pangbigani. Equipment suna leraba ICU, endoscopy and bronchoscopy, operating microscope, QSA amasung C-arm imaging gi kudong sabasu Little Clinic na Miam da Pijari. Hena kupama Gidamak, mobile number 7627959210 da khangbayagani. Tabiriba pawasi Akasvani Imphal dagini Pradhanmantri Narendra Modi ngasi Assamda lupa koti lising mga samri yangkai henbagi saukhat thawangi project kaya jatra hun khre amadi sanga khre Sri Modi na Guwahati amasung North Guwahati samnahanduna Brahmaputra Turelda lupa koti lising ahum sangna chaba Kumar Bhaskar Burma Setu shankakhi madugi tungda Pradhanmantri na Lachit Ghat chatuna IIM Guwahati gi matam khari goiba campus amasung Kamrup jila gi Amingauda awang nungpuk lamdam gi oiba National Data Center virtual oina shankakhi Laibak asigi tongan-tongan ba sohor marigi PM e-bus sewa scheme gi makhada piba electric bus sani kun mangasu video conferencing gi kuthangda mahakna lamthaki bus singadu gi manungda Guwahati gi chama Nagpur amasung Bhavnagar gi yankhai amasung Chandigarh gi bus kun manga yauri madugi mamangda Pradhanmantri na Dibrugarh jila gi National Highway paring de semgatpa Moran bypass emergency landing facility su sangaki amasung fighter transport aircraft amadi helicopter singi aerial display amasu yangki emergency landing facility adu lupa koti sama changna semgatpani ngasi nomagi khongchata samda lakhiba Sri Modi na Guwahati da Buddh Vijay Sankalp Sabha amada su wangangki Sri Modi na hai Assam yauna awang nungpok lamdamasi Bharat ki Ashta Lakshmi ni Pradhanmantri na hai Haukiba sahi taramathoi asida BJP na luchingba NDA sarkar na awang nungpok lamdambu chakhotna ba honaduna achauba thokdang longtuna lakli makhoi gi shasan matamda lamdam asibu thokchabi de amasung chakhotna ba honabikhide hainasu mahangna Congress pu maral sekhe Pradhanmantri na hai haukiba sahi taramathoi asida awang nungpok lamdamda lupa koti lak manga makhai hena thadaki amasung lamdam asigi infrastructure gi lamdasu amukta oikhidriba bongda ningthina semgat pangamle Pradhanmantri na hai BJP na luchingba sarkar asigi matam khaktada Assam asi Bharat ki maruiba growth engine amasu oire इस साल के बजट में नॉर्थ ईस्ट की कनेक्टिविटी को और अधिक मजबूती देने का काम किया गया है कनेक्टिविटी बढ़ती है तो रोजगार के अवसर भी बढ़ते हैं इसलिए असम में हाईवे और अन्य रोड प्रोजेक्ट के लिए करीब हजारों करोड़ रुपए देना तय हुआ है प्रधानमंत्री ने हाई महाकी सरकार ना अवांग नोंगपोक लमदम की नहारोल सिंह थबक फंगन्नबगी दमक लबी थोंग अमसुंग इंफ्रास्ट्रक्चर सेंगोटपगी थबक कन्न पाइखली सेनबा चही लिसिंगनी कुंतरुक कुंतरेट की ओइना टैक्स रिवोल्यूशन की मखादा आसाम की दमक रेकॉर्ड ओइबे चांगदा लुपा कोटी लिसिंग निफुमापल चाटेट कुनमंगा हापतुन थमले अमसुंग राज्य दुदा रिवर टूरिज्म इंफ्रास्ट्रक्चर मपुंग फाना सौखल हल्लगनी हाइनसु महांगना मखा ताखी
Laibak asigi lambi thonggi phibam phagal hannabagidama kendragi mantri mandalna lupa koti lising ni funipan hene changadaba maruaiba rail amachung highway project paikhatpada yaba pikre Laibak asigi tongan ba raijat Singi Jila Taranithoida Paikhatkadaba Multi Tracking Project Ahum Kendragi Cabinet Committee on Economic Affairs na ayawa pikre Project singasi Paikhatkadaba Rajya Singadudi Delhi, Haryana, Maharashtra amasung Karnataka ni Mashina Indian Railways ki haujik layaba network ase kilometer sahum marfumapal lomsu hengat halagani Lesingani kuntra mathoi phawbada loisingadaba project singasigi sangadaba senphamna lupa koti lising tara nipal changma sukna Nepal lomne Cabinet Committee on Economic Affairs na National Highway 15 gi Assam gi Gopurdagi Nimligar yauba lane marigi Excel Control Greenfield Connectivity semgatpadasu ayaba pikre Akasvani Imphal dagi pau tabiri Kendragi Women and Child Development Mantri Annapurna Devi na hairi thabak shubham khudingmakta nupi singda soyangam thokhandaba amadi makhoida thabak shubagi chapchaba khudongchaba phanganba haibasi sarkar asigi mangjil thaba thoksilni New Delhi dangasi thabak shubham singda nupi singba soyangam thokhandanabagi matangda pangthokpa jati gi oiba mifamda mantri na hai thabak shubham singda Makhoina kudong chadaba kayagi wakatpada C-Box portal na hena laithok hale mahangna hai thabak shubham kaya portal sa register tawre Biksit Bharat ki khongchatta sarkar gi mangjil thaba midengdi thabak shubham singda nupi singba soyangam thokhandaba haibasini hainasu mahangna makha takhi Akasvani News na Prakriti ki baat Akasvani ke sath kauba anauba thoramama ngasi numidang wairam pung manga minute tarada Akasvani Golda sandokpa hokre thoramasi ki ahanba tangkakta Kendragi Environment Forest amasung Climate Change Mantri Bhupender Yadav ka wari shanakhi haujik shanabagi pau Khangembam James tagi Manipur Horse Riding and Polo Association asinduna Anisuba Dr. K.S.S. Chorojit Singh Inter-District Polo Tournament lising ani kuntaruki Mapal Kangjebungda ngasi sanakiba final match ta Ex Polo Club Wangkhaina Jingkhai Hunba Polo Club Kongpalbu Panjil Taruk Marida thoiduna tournament asigi champion oikre Sports Authority of India STC Kumannampakna sinduna hayeng ayuk Sunday on Cycle haina mingthonba cycling event ama DM College tagi haugani Bhubaneswar da chathariba Senior Women One Day Trophy Plate ki ngasi sanakiba match ta Manipur na Nagaland bu run 100 ta thoikre Manipur Veteran Cricket Association asinduna pangthokliba 32 suba T20 Manipur Veteran Cricket Tournament ki ngasi sanakiba match ta Cyclone Thangmai banna YAC High School bu run 35 da thoikre tara suba MNCA W Prahalada amasung W Ramananda Elite Trophy gi ngasi sanakiba match ta Chem Cricket Club Khangempalina Cyclone Thangmai banbu wicket amada thoikre atopa match sing da PTRC Patsoi Part 4 na Model Club Singjamai Chingamakha bu run maudra da Trau kwa ketelna SCCC Singjamai bu run maudra tare ta thoikre ani suba Yaripok Trophy ki ngasi sanakiba match ta Yaripok United FC na SPC Ningthaunai bu Panjil ani amada thoikre atopa match amada Master FA Yaripok top na WYC Wangkhembu Panjil ahum sino da thoikre Tentha Haibung Tranquility Club Tentha na sinduna pangthokliba ahum suba TQC Trophy gi ngasi sanakiba match ta Hairok PS na Tentha Brothers pu wicket tare ta thoikre atopa match amada Fashion Queen Thawal na Tentha Hurricane bu wicket taruk ta thoikre District Football Association Thawal na sinduna pangthokliba manga suba L Memcha Devi Memorial Super Division Football League Tournament ki ngasi sanakiba match ta ISKKSA da ASSA Sanga Yumphambu Panjil manga sino da thoikre Washington Thagacheri James aroibeda maroiba pau amukhana Naga gi marumarang hunbagi kumai luingai ni ngasidagi haure Mukhyamantri Yumnam Khemchan na hairi Imphal gi mapal kangjeibu ngasi malem gi thakta sagol kangjei sanaba yabagi chapchaba phibam da semgatnaba yengsilagani Pradhan Mantri Narendra Modi nangasi Assam da lupa koti lising manga chamri yangkai henbagi chawkhat thorangi project kaya jatra hunkre amadi sangakre
Laibak asigi lambi thonggi phibam phagal hanagbedamak Kendra Mantri Mandalna lupa koti lising ni punipal hena changadaba maruiba real amasung highway project sing packet padaya ba pikre amasung Kendra na hairi thabak shupam khudingmakta nupi singda soengam thokhandaba amadi makhoida thabak shubagi chapchaba khudong chaba phangan bai basi sarkar gi mangjil thaba thoksilni pauloi jare